ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯅꯤ, ꯆꯤꯟꯕꯨꯡ ꯋꯥꯔꯤ ꯑꯣꯏꯅ ꯁꯨꯊꯥꯡ ꯅꯥꯏꯅ ꯂꯤꯅꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯅꯕ ꯋꯥꯔꯤ ꯃꯈꯜ ꯑꯃꯅꯤ꯫ ꯇꯦꯡꯕꯥꯟꯕ ꯃꯄꯨ ꯃꯍꯥꯛꯅ ꯃꯥꯂꯦꯝ ꯑꯁꯤ ꯂꯩꯁꯦꯝꯂꯤ, ꯂꯩꯕꯥꯛ ꯊꯣꯜꯂꯤ, ꯃꯤ ꯁꯦꯝꯂꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯇꯥꯏꯕꯪꯄꯥꯜ ꯑꯃ ꯄꯨꯡꯁꯦꯝ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯃꯗꯨꯗ ꯈꯨꯟꯗꯥꯅꯕ ꯃꯤ ꯊꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝꯕꯨ ꯁꯥꯕꯗ ꯑꯇꯣꯞꯄ ꯖꯤꯕ ꯀꯌꯥ ꯑꯃ ꯁꯦꯝꯗꯨꯅ ꯃꯃꯤꯡ ꯊꯣꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯃꯤ ꯁꯦꯝꯂꯛꯂꯤ꯫ ꯇꯦꯡꯕꯥꯟꯕ ꯃꯄꯨ ꯃꯍꯥꯛꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯗ ꯃꯤ ꯃꯍꯥꯛꯄꯨ ꯊꯥꯔꯛꯂꯤ꯫ ꯂꯥꯏꯒꯤ ꯃꯑꯣꯡꯒꯨꯝ ꯄꯥ ꯍꯥꯏꯕ ꯑꯃꯒ ꯄꯤ ꯍꯥꯏꯕ ꯑꯃꯒ ꯁꯦꯝꯗꯨꯅ ꯈꯨꯟꯊꯣꯛꯍꯜꯂꯤ꯫ ꯇꯥꯏꯕꯪꯄꯥꯜꯗ ꯃꯤꯅ ꯈꯨꯟꯊꯣꯛꯇꯨꯅ ꯈꯨꯂꯦꯡꯗꯨꯅ ꯂꯩꯔꯔꯤ꯫ ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯩꯔꯦꯟꯕꯤ ꯃꯍꯥꯛꯅ ꯆꯤꯡꯄꯥꯠ ꯇꯨꯔꯦꯜ ꯃꯍꯧꯁꯥ ꯃꯍꯥꯛꯀ ꯁꯥꯒꯣꯟꯅꯒꯗꯕ ꯄꯨꯝꯅꯃꯛ ꯁꯦꯝꯂꯤ꯫ ꯄꯨꯝꯅꯃꯛ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯍꯥꯞꯂꯤ, ꯂꯦꯡꯍꯜꯂꯤ, ꯄꯥꯜꯍꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯜꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯤ꯫ ꯃꯤꯑꯣꯏꯕꯅ ꯇꯥꯏꯕꯪꯄꯥꯜꯗ ꯈꯨꯟꯊꯣꯛꯇꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯤꯡꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯂꯤ꯫ ꯍꯤꯡꯅꯕꯁꯤ ꯍꯣꯠꯅꯔꯛꯄꯗꯒꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯍꯥꯏꯕꯗꯨ ꯈꯪꯕ ꯍꯧꯔꯛꯂꯤ꯫ ꯍꯤꯡꯕꯗ ꯆꯪꯒꯗꯕ ꯄꯣꯠꯁꯛ ꯄꯣꯠꯂꯝꯁꯤꯡꯕꯨ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯀꯌꯥ ꯈꯟꯕ ꯑꯃꯗꯤ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯇꯥꯟꯗꯨꯅ ꯁꯥꯕꯨ ꯐꯥꯗꯨꯅ ꯍꯤꯡꯅ ꯆꯥꯔꯤ꯫ ꯁꯥꯕꯨ ꯍꯤꯡꯅ ꯆꯥꯕꯁꯦ ꯌꯥꯝꯅ ꯍꯥꯎꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯥꯕꯨ ꯐꯥꯔꯤꯕ ꯈꯨꯐꯥꯁꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯝꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯨꯅ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯕꯅ ꯐꯒꯅꯤ"꯫ ꯃꯩꯍꯧꯔꯣꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯄꯣꯠꯁꯛ ꯄꯣꯠꯂꯝ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯂꯩꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯨꯡ ꯑꯄꯥꯛꯄ ꯃꯆꯤꯜ ꯇꯨꯝꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯃꯆꯤꯜ ꯇꯨꯝꯕ ꯅꯨꯡ ꯑꯁꯤꯅ ꯁꯥꯗ ꯊꯤꯜꯂꯕꯗꯤ ꯁꯣꯏꯗꯅ ꯌꯥꯒꯅꯤ꯫ ꯃꯆꯤꯜꯁꯦ ꯇꯨꯝꯂꯕꯅꯤꯅ ꯁꯥꯗ ꯄꯥꯟꯕꯗ ꯁꯣꯏꯗꯅ ꯏ ꯊꯣꯛꯀꯅꯤ, ꯁꯤꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯌꯦꯡꯂꯁꯤ"꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯎꯃꯪꯗ ꯆꯪꯗꯨꯅ ꯁꯥꯕꯨ ꯊꯤꯔꯝꯃꯤ꯫ "ꯂꯝꯑꯣꯛ ꯂꯩꯔꯁꯤꯗ ꯅꯨꯡ ꯃꯆꯤꯜ ꯇꯨꯝꯕꯗꯨꯅ ꯁꯥꯁꯤꯕꯨ ꯄꯥꯟꯅꯅꯕ ꯂꯪꯉꯨ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯪꯉꯤ꯫ ꯁꯥ ꯑꯗꯨꯗ ꯅꯨꯡ ꯃꯆꯤꯜ ꯑꯗꯨꯅ ꯌꯨꯡꯗꯨꯅ ꯄꯥꯜꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅꯩ꯫ ꯃꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯑꯆꯨꯝꯕꯅꯤ, ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯡ ꯃꯆꯤꯜ ꯇꯨꯝꯕꯕꯨ ꯊꯑꯣꯏꯅ ꯊꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯍꯤꯡꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ, "ꯀꯔꯤ ꯅꯨꯡꯁꯤꯠꯂ ꯃꯁꯤꯗꯤ? ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯁꯤꯠꯈ꯭ꯔꯦꯗ"꯫ ꯃꯇꯝꯗꯨ ꯎꯅꯥ ꯋꯥꯅꯥ ꯑꯃꯗꯤ ꯎꯖꯥꯎꯁꯤꯡꯁꯨ ꯂꯣꯏꯅ ꯀꯪꯗꯨꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯑꯗꯨꯝꯅ ꯀꯟꯅ ꯁꯤꯠꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯁꯤꯡꯗꯨ ꯑꯃꯒ ꯑꯃꯒ ꯇꯛꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯛꯅꯕꯗꯨꯗ ꯃꯗꯨꯗꯒꯤ ꯃꯩ ꯍꯥꯏꯕꯁꯤ ꯊꯣꯛꯂꯛꯏ꯫ ꯃꯐꯝ ꯑꯗꯨ ꯃꯩ ꯑꯗꯨꯅ ꯆꯥꯛꯇꯨꯅ ꯑꯁꯨꯝ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯕꯅ ꯆꯤꯡ ꯑꯗꯨꯕꯨ ꯂꯥꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯥꯃꯩ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯕꯅ ꯀꯣꯏꯔꯥꯡ ꯂꯥꯡꯏ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯃꯩ ꯆꯥꯛꯂꯦ, ꯃꯩ ꯌꯦꯡꯉꯨꯅꯦ"꯫ ꯐꯟ ꯑꯃꯨꯛ ꯆꯣꯡꯅꯩ ꯃꯈꯣꯏꯁꯤꯡꯗꯨ꯫ ꯅꯨꯄꯥ ꯑꯃꯅ ꯃꯩ ꯃꯅꯥꯛ ꯑꯗꯨꯗ ꯈꯔ ꯆꯪꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯐꯟ ꯂꯥꯎꯅ ꯑꯃꯨꯛ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯑꯃꯅ ꯍꯪꯏ, "ꯀꯩꯗꯧꯔꯦ? ꯐꯟ ꯑꯃꯨꯛ ꯆꯣꯡꯊꯣꯔꯛꯂꯤꯕꯗꯤ"꯫ ꯃꯍꯥꯛꯅ ꯈꯨꯝꯃꯤ, "ꯃꯩ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯏ, ꯆꯪꯕ ꯉꯝꯗꯦ꯫ ꯅꯪꯁꯨ ꯆꯪꯂꯒ ꯌꯦꯡꯉꯨꯅꯦ"꯫ ꯃꯍꯥꯛ ꯑꯃꯨꯛ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯥꯝꯅ ꯁꯥꯕꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯐꯟ ꯑꯃꯨꯛ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯩ ꯍꯥꯏꯕꯁꯤꯗꯤ ꯁꯥꯕ ꯑꯣꯏꯔꯦꯀꯣ? ꯃꯁꯤꯗ ꯆꯥꯛꯂꯤꯕ ꯃꯩ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯝꯅ ꯃꯨꯊꯠꯀꯅꯤ? ꯈꯪꯗꯦ, ꯃꯌꯥꯝ ꯑꯃꯗꯤ ꯆꯥꯛꯈ꯭ꯔꯦ"꯫ ꯅꯨꯄꯥ ꯑꯃꯅ ꯉꯁꯥꯏꯗꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯃꯁꯤꯒꯤ ꯑꯁꯥꯕ ꯃꯩ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯑꯀꯪꯕꯅꯤ ꯇꯛꯅꯕꯗꯒꯤ ꯊꯣꯛꯄ ꯑꯣꯏꯔꯦꯀꯣ? ꯃꯩ ꯑꯁꯦ ꯌꯥꯝꯅ ꯁꯥꯕ ꯑꯣꯏꯔꯦꯀꯣ? ꯑꯩꯈꯣꯏꯒꯤ ꯎꯟꯁꯥꯁꯤꯗ ꯑꯏꯪꯕ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯃꯩ ꯑꯁꯤ ꯁꯣꯏꯗꯅ ꯀꯥꯟꯅꯔꯒꯅꯤ, ꯃꯩ ꯍꯧꯗꯨꯅ ꯊꯝꯕ ꯌꯥꯒꯅꯤ"꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯇꯨꯡꯗ ꯑꯏꯪꯕ ꯃꯇꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯗꯨꯉꯩꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯎꯟꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯅ
ꯑꯏꯪꯕꯁꯤ ꯀꯥ ꯍꯦꯟꯅ ꯐꯥꯎꯕ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯪꯉꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯅꯩ, ꯏꯪꯕ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯦꯀꯣ, ꯍꯛꯆꯥꯡ ꯀꯩꯁꯤ ꯅꯤꯛꯏꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯀꯨꯞꯁꯤꯜꯂꯕꯗꯤ ꯃꯁꯤꯒꯤ ꯏꯪꯂꯤꯕꯁꯦ ꯁꯣꯏꯗꯅ ꯐꯒꯅꯤꯁꯦ꯫ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯅ ꯁꯥ ꯐꯥꯗꯨꯅ ꯁꯥꯗꯨꯒꯤ ꯃꯀꯨ ꯑꯄꯥꯛꯄ ꯃꯌꯥꯝ ꯑꯃ ꯊꯝꯈꯤꯕꯗꯣ, ꯃꯗꯨꯅ ꯀꯨꯞꯁꯤꯟꯕ ꯁꯣꯏꯅ ꯌꯥꯒꯅꯤ꯫ ꯀꯨꯞꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯁꯤ꯫ ꯅꯨꯄꯥꯗꯨꯅ ꯁꯥꯋꯟ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯁꯥꯗꯨꯗ ꯀꯨꯞꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯏꯪꯕ ꯐꯔꯝꯃꯤ, ꯑꯁꯥꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯁꯤꯒꯤ ꯃꯀꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ ꯀꯨꯞꯂꯕꯗꯤ ꯏꯪꯕ ꯐꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯃꯨꯛ ꯂꯧꯊꯣꯔꯛꯑꯣ, ꯑꯩꯉꯣꯟꯗ ꯀꯨꯞꯇꯨꯅ ꯑꯃꯨꯛ ꯌꯦꯡꯒꯦ꯫ ꯌꯥꯔꯣꯏ, ꯑꯩꯒꯤ ꯑꯣꯏꯅꯤ ꯁꯤꯗꯤ, ꯅꯈꯣꯏꯁꯨ ꯑꯃ ꯊꯤꯌꯨ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯟꯕ ꯍꯧꯔꯦ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯐꯩꯅ, ꯑꯩꯒꯤꯁꯨ ꯁꯥ ꯑꯃ ꯇꯥꯟꯒꯅꯤ꯫ ꯁꯥꯗꯨꯒꯤ ꯃꯀꯨꯗꯨ ꯐꯛꯇꯨꯅ ꯑꯩꯒꯤ ꯐꯤ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯏꯪꯕ ꯀꯣꯛꯍꯟꯒꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯁꯠ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯒꯦ꯫ ꯁꯥ ꯐꯥꯕꯒꯤ ꯃꯍꯨꯠ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯇꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯥꯏꯔꯣꯅꯦ ꯇꯥꯔꯒꯦ꯫ ꯁꯤ ꯍꯥꯏꯗꯧ ꯅꯠꯇꯦ, ꯎꯠꯀꯗꯣꯏꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯎꯀꯛ ꯑꯀꯪꯕ ꯑꯅꯤꯈꯛ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯥꯝꯃ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯇꯛꯅꯔꯝꯃꯤ꯫ ꯀꯟꯅ ꯇꯛꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯀꯔꯤ ꯃꯇꯧꯅꯤ ꯍꯥꯏꯕꯒꯦ? ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯑꯗꯨꯝ ꯌꯦꯡꯉꯨ꯫ ꯃꯊꯟꯇ ꯑꯃꯨꯛ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯅꯍꯥꯟꯃꯨꯛꯇꯤ ꯎ ꯑꯀꯪꯕ ꯑꯅꯤ ꯇꯛꯅꯕꯁꯦ ꯃꯩ ꯊꯣꯛꯇꯨꯅ ꯃꯩ ꯆꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯁꯤ ꯎ ꯑꯅꯤꯁꯤꯅ ꯇꯛꯅꯕꯁꯤꯗ ꯃꯩ ꯊꯣꯛꯇ꯭ꯔꯤꯕꯁꯤꯅ? ꯍꯦꯟꯅ ꯇꯛꯅꯔꯝꯃꯤ, ꯃꯗꯨꯗ ꯃꯩ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯊꯣꯛꯇꯦꯅꯦ ꯃꯁꯤꯒꯤ ꯃꯩ ꯑꯁꯦ꯫ ꯑꯉꯥꯎꯕ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯇꯁꯦꯡꯅ ꯉꯥꯎꯏꯅ ꯅꯪꯗꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯥ ꯐꯥꯔꯨꯁꯤ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯗ ꯅꯨꯡꯗꯨꯝ ꯑꯅꯤꯈꯛ ꯄꯥꯏꯗꯨꯅ ꯇꯛꯅꯔꯒ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯀꯔꯝ ꯇꯧꯔꯒ ꯃꯩ ꯊꯣꯛꯀꯅꯤ? ꯅꯍꯥꯟꯃꯨꯛꯇꯤ ꯊꯣꯛꯈꯤꯕꯅꯤ, ꯉꯁꯤ ꯑꯩꯅ ꯇꯧꯕꯗ ꯊꯣꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯅꯨꯡ ꯑꯅꯤꯗꯨ ꯑꯁꯨꯝ ꯇꯛꯂꯛꯄꯅ ꯃꯗꯨꯗꯒꯤ ꯃꯩ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯛꯂꯛꯄ ꯃꯩ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨꯗ ꯆꯥꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯩ ꯊꯣꯛꯇꯨꯅ ꯆꯥꯛꯂꯛꯄꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯏ, ꯃꯩ ꯆꯥꯛꯂꯦ! ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯩ ꯆꯥꯛꯀꯅꯤ ꯍꯥꯏꯗꯨꯅ? ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯩ ꯆꯥꯛꯂꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯃꯩ ꯃꯅꯥꯛ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯌꯦꯡꯅꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯝꯊꯩ꯫ ꯃꯗꯨꯗ ꯃꯁꯥꯗꯨꯗ ꯃꯩꯁꯥ ꯐꯥꯎꯔꯛꯄꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯏꯪꯕꯗꯨꯕꯨ ꯈꯔ ꯐꯈꯤꯔꯝꯃꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯏꯪꯕ ꯐꯥꯎꯔꯝꯕꯗꯣ ꯃꯩ ꯑꯁꯤ ꯇꯤꯛꯄꯗꯒꯤꯗꯤ ꯐꯈ꯭ꯔꯦꯅꯦ꯫ ꯃꯩ ꯑꯁꯦ ꯑꯏꯪꯕ ꯐꯍꯟꯕꯖꯥꯠꯅꯤꯀꯣ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯩ ꯇꯤꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯥ ꯇꯥꯟꯕ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯝꯑꯣꯛ ꯑꯃ ꯐꯥꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯑꯗꯨꯗ ꯄꯨꯂꯞ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯇꯧꯔꯤꯅꯣ ꯅꯈꯣꯏꯒꯤꯗꯨꯕꯣ? ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯩ ꯇꯤꯛꯂꯤꯕꯅꯤ꯫ ꯃꯩ ꯇꯤꯛꯄ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯅꯪꯒꯤ ꯅꯁꯥꯗ ꯍꯧꯖꯤꯛꯁꯦ ꯑꯏꯪꯕ ꯐꯥꯎꯗ꯭ꯔꯣ? ꯃꯩ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯕꯗꯤ ꯑꯏꯪꯕ ꯐꯩ, ꯍꯛꯆꯥꯡꯁꯤ ꯁꯥꯔꯛꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯗ꯫ ꯑꯩꯁꯨ ꯐꯝꯒꯦ, ꯑꯩꯈꯣꯏꯁꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯃꯩ ꯇꯤꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯅꯤ ꯁꯤꯗꯤ, ꯑꯗꯨꯝ ꯇꯤꯛꯇꯨꯅ ꯂꯩꯕ ꯇꯥꯔꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯐꯥꯔꯛꯂꯤꯕ ꯂꯝꯑꯣꯛ ꯑꯁꯦ ꯃꯩ ꯑꯁꯤ ꯇꯤꯛꯅ ꯆꯥꯊꯣꯛꯂꯁꯤ꯫ ꯍꯣꯏ꯫ ꯂꯝꯑꯣꯛ ꯑꯁꯤꯕꯗꯨꯕꯨ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡ ꯃꯆꯤꯜ ꯇꯨꯝꯕ ꯑꯃꯅ ꯁꯥ ꯑꯗꯨꯗ ꯗꯛ ꯌꯩꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯥ ꯑꯗꯨꯕꯨ ꯃꯆꯦꯠ ꯀꯛꯂꯝꯃꯤ꯫ ꯀꯛꯂꯕ ꯁꯥꯗꯨꯝꯁꯤꯡꯗꯨ ꯃꯈꯣꯏꯁꯤꯡꯅ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯆꯤꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯩ ꯑꯗꯨꯕꯨꯁꯨ ꯇꯤꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯆꯤꯛꯂꯕ ꯁꯥꯗꯨꯝ ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯃꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ, ꯑꯩꯒꯤ ꯁꯥꯗꯨꯝꯁꯤ ꯃꯩꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ, ꯍꯥꯎꯅ ꯆꯥꯖꯔꯀꯥꯟꯁꯤꯗ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯁꯔꯨꯛ ꯂꯩꯇ꯭ꯔꯦꯀꯣ ꯃꯩ ꯃꯅꯨꯡ ꯑꯁꯤꯗ ꯇꯥꯈ꯭ꯔꯕꯅꯤꯅ, ꯅꯪꯗꯤ ꯆꯥꯎꯔꯅꯨ, ꯑꯩꯈꯣꯏꯅ ꯆꯥꯔꯤꯕꯁꯤꯕꯨ ꯌꯦꯡꯉꯒ ꯑꯣꯏꯅ ꯂꯩꯔꯣ꯫ ꯌꯥꯔꯣꯏ, ꯑꯩꯒꯤ ꯁꯔꯨꯛ ꯑꯃ ꯄꯤꯌꯨ꯫ ꯌꯥꯗꯦ, ꯆꯥꯅꯤꯡꯂꯒꯅ ꯂꯧꯊꯣꯛꯂꯒ ꯆꯥꯎ꯫ ꯅꯨꯄꯥꯗꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯗꯨꯅ
ꯃꯩ ꯃꯅꯨꯡꯗ ꯇꯥꯔꯤꯕ ꯃꯍꯥꯛꯀꯤ ꯁꯥꯗꯨꯝ ꯑꯗꯨꯕꯨ ꯀꯣꯊꯣꯛꯂꯝꯃꯤ꯫ ꯂꯣꯏꯅ ꯃꯨꯁꯤꯜꯂꯦꯅꯦ, ꯑꯝꯇ ꯍꯥꯎꯔꯣꯏ ꯇꯧꯔꯤꯕꯁꯦ꯫ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯟꯒꯠꯇꯨꯅ ꯐꯠ-ꯐꯠ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯁꯥꯗꯨꯝ ꯑꯗꯨꯕꯨ ꯃꯌꯥꯅ ꯑꯃꯨꯛ ꯆꯤꯛꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯎ ꯌꯥꯝꯅ ꯂꯩꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯏꯪꯉꯪ-ꯉꯪꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯍꯥꯎꯏꯅꯦ ꯃꯁꯤꯗꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯥꯕꯗꯨꯗꯒꯤ ꯃꯁꯤꯅ ꯍꯦꯟꯅ ꯍꯥꯎꯏ꯫ ꯑꯃꯅ, ꯍꯥꯎꯏ ꯍꯥꯏꯕ ꯀꯗꯥꯏ? ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯒꯦ꯫ ꯌꯥꯔꯣꯏ꯫ ꯆꯥꯅꯤꯡꯂꯒꯅ ꯅꯈꯣꯏꯒꯤꯗꯣ ꯃꯩꯁꯤꯗ ꯊꯥꯗꯔꯒ ꯆꯥꯎ, ꯁꯤꯗꯤ ꯑꯩꯒꯤꯅꯤ꯫ ꯃꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯎꯅ ꯆꯥꯔꯤꯕꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯥꯎꯗ ꯍꯥꯎꯔꯝꯒꯗꯕꯣꯏ ꯃꯥꯜꯂꯗꯨꯅ ꯃꯩ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅ ꯍꯩꯖꯤꯜꯂꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯍꯥꯎꯕ ꯁꯥꯗꯨꯝ ꯑꯗꯨꯕꯨ ꯃꯩꯅꯨꯡ ꯑꯗꯨꯗ ꯊꯥꯗꯔꯤꯕꯁꯤꯕꯣ? ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯤꯑꯣꯏꯕꯒꯤ ꯊꯥꯖꯅꯗꯕ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯁꯥꯗꯨꯝ ꯑꯗꯨ ꯀꯣꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ ꯃꯗꯨꯗ ꯌꯥꯝꯅ ꯍꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯁꯥꯗꯨꯝꯁꯤꯡ ꯑꯗꯨ ꯃꯩꯅꯨꯡꯗ ꯂꯧꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯁꯥ ꯉꯥꯕꯨ ꯌꯥꯏꯗꯨꯅ ꯂꯧꯗꯨꯅ ꯆꯥꯕ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯒꯤ ꯖꯨꯒꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯗꯨꯕꯨ ꯃꯊꯪ-ꯃꯊꯪ ꯃꯇꯥꯡ ꯆꯥꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯅꯤꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯉꯟꯕ ꯃꯇꯝꯗꯗꯤ ꯇꯥꯏꯕꯪ ꯃꯤꯅ ꯂꯥꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤꯁꯨ ꯑꯗꯨꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯂꯥꯏ ꯅꯨꯄꯤ ꯑꯃꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯂꯥꯏ ꯅꯨꯄꯤ, ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯔꯣꯟꯕ ꯂꯩꯋꯥ ꯑꯃꯕꯨ ꯇꯥꯛꯄꯤꯌꯨ꯫ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯩꯋꯥꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯔꯛꯀꯦ꯫ ꯋꯥꯐꯝ ꯑꯁꯦ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯑꯃꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯔꯤ꯫ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯦꯡꯄꯥꯟꯕ ꯃꯄꯨ ꯃꯍꯥꯛꯅ ꯖꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥ ꯑꯃꯕꯨ ꯁꯦꯝꯗꯨꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯂꯩꯍꯜꯂꯤ꯫ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯕ ꯁꯣꯏꯗꯅ ꯅꯥꯏꯔꯛꯀꯅꯤ꯫ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯔꯕꯗ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯒ ꯂꯥꯏ ꯑꯩꯈꯣꯏꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯇꯣꯛꯈꯤꯕ ꯅꯨꯃꯤꯠꯇ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯉꯤ, ꯁꯤꯕꯨ ꯅꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯕꯨꯁꯨ ꯁꯤꯒꯗꯧꯔꯤꯕ꯭ꯔꯣ? ꯃꯗꯨꯗꯤ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯁꯤꯕꯨ ꯅꯪꯅ ꯃꯨꯟꯅ ꯇꯥꯎ꯫ ꯃꯁꯤꯒꯤ ꯂꯩꯋꯥ ꯑꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯛꯇ ꯄꯤꯕꯅꯤ꯫ ꯅꯪꯅ ꯃꯁꯤꯕꯨ ꯆꯥꯡꯌꯦꯡꯒꯗꯕꯅꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯁꯤꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯖꯤꯕꯗꯨꯕꯨ ꯈꯪꯗꯣꯛꯅꯕ ꯂꯩꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯑꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯇꯥꯛꯂꯝꯂꯒ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜꯗ ꯈꯜꯍꯧꯏ, ꯁꯤꯕ ꯅꯥꯏꯔꯣꯏꯗꯕ ꯖꯤꯕ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯤꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗ꯭ꯔꯕꯗꯤ ꯐꯅꯤꯗ꯫ ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯝꯂꯤꯕ ꯂꯩꯋꯥ ꯑꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯗꯣꯛꯂꯕꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯗꯧꯔꯤꯕ? ꯐꯔꯦ, ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯕ ꯅꯥꯏꯔꯣꯏꯗꯕ ꯖꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯐꯝ ꯑꯣꯏꯔꯤꯕ ꯎꯖꯥꯎ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯄꯣꯏꯔꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯂꯥꯛꯈ꯭ꯔꯦ꯫ ꯂꯩꯌꯥꯝꯁꯤꯡꯒꯤ ꯃꯀꯣꯛꯄꯨ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯑꯁꯤꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯅꯤꯡꯊꯧꯁꯨ ꯑꯣꯏꯔꯤ꯫ ꯄꯥꯈꯪꯕꯕꯨ ꯄꯨꯔꯩꯔꯣꯝꯕ ꯍꯥꯏꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝꯗꯒꯤ ꯌꯦꯛꯁꯜꯂꯩ ꯇꯔꯦꯠ ꯊꯣꯛꯈꯤ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤꯒ ꯂꯥꯏꯁꯤꯡꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯁꯨ ꯃꯨꯊꯠꯈꯤ꯫ ꯂꯥꯏ ꯑꯅꯤ ꯑꯁꯤꯅ ꯃꯤꯔꯛꯇ ꯂꯩꯕ ꯂꯥꯏꯁꯤꯡꯕꯨ ꯂꯩꯊꯍꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯐꯝ ꯄꯤꯔꯝꯃꯤ꯫ ꯎ ꯉꯥꯛꯇꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯂꯥꯏꯌꯥꯝꯁꯤꯡꯕꯨ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯁꯤꯡꯕꯨ ꯎꯃꯪ ꯂꯥꯏ ꯍꯥꯏꯅ ꯀꯧꯅꯈꯤ꯫ ꯃꯊꯪ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯥꯏ ꯅꯤꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯍꯜ ꯑꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯤꯅ ꯇꯥꯕ ꯈꯨꯜ ꯑꯃꯈꯛꯇꯗꯅꯤ ꯈꯨꯜ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯊꯕꯛ ꯁꯨꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯂꯟꯇꯛ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ, ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯊꯕꯛ ꯁꯨꯕꯁꯤꯅ ꯄꯨꯟꯁꯤꯅꯤ꯫ ꯉꯝꯂꯤꯕ ꯃꯈꯩ ꯊꯕꯛ ꯁꯨꯒꯗꯕꯅꯤ꯫ ꯋꯥꯏ ꯍꯥꯏꯕ ꯌꯥꯗꯦ, ꯁꯨꯒꯗꯕꯅꯤ, ꯅꯣꯝꯒꯗꯕꯅꯤ꯫ ꯍꯣ, ꯀꯔꯤ ꯋꯥꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯗꯤ ꯁꯨꯔꯒ ꯁꯨꯝ ꯂꯩꯕꯕꯨ ꯍꯧꯅꯕ꯭ꯔꯣ? ꯈꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ꯫ ꯉꯝꯗꯦ ꯑꯩꯗꯤ ꯐꯃꯨꯡ ꯑꯁꯤꯗ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ꯫ ꯅꯨꯄꯥ, ꯅꯪꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯂꯨ꯫ ꯍꯩ, ꯅꯄꯨꯔꯣꯏꯕꯗꯕꯨ ꯑꯗꯨꯝꯅ ꯊꯧꯗꯥꯕ ꯍꯧꯅꯕ꯭ꯔꯥ? ꯆꯠꯂꯣ, ꯊꯨꯅ ꯆꯥꯛ ꯊꯣꯡꯉꯨ꯫ ꯊꯕꯛ ꯁꯨꯕꯅ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕꯗꯥꯏ, ꯐꯝꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯕꯅ ꯐꯠꯇ꯭ꯔꯣ?
ꯍꯣꯏ ꯁꯨ ꯉꯝꯗ꯭ꯔꯦ ꯏꯍꯨꯠ ꯏꯔꯦꯡ ꯁꯤꯟꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯪꯁꯨ ꯏꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯏꯗꯅ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯊꯨꯅ ꯊꯣꯡꯉꯨ ꯂꯥꯎ ꯑꯩ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯄꯤꯗꯨ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯁꯤꯅ ꯁꯣꯜꯂꯤ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯁꯤꯡꯗꯤ ꯁꯨꯛꯇꯧ ꯇꯧꯅꯤꯡꯗꯕ ꯖꯥꯠꯅꯤꯀꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯊꯣꯛ ꯄꯥꯡꯁꯤꯟ ꯇꯧꯕꯁꯨ ꯌꯥꯏ ꯍꯥꯏꯋꯥꯅꯤ ꯂꯥꯏꯕ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯑꯗꯨꯃꯛ ꯆꯥꯛ ꯊꯣꯡꯈꯤꯔꯝꯃꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯁꯥ ꯀꯌꯥ ꯃꯔꯨꯝ ꯑꯃꯁꯨ ꯂꯩꯈꯤꯔꯝꯃꯤ ꯁꯖꯤ ꯀꯧꯕꯤ ꯁꯥ ꯑꯅꯤꯈꯛꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ ꯆꯤꯡ ꯑꯁꯤꯗ ꯁꯥꯗꯥꯟꯕꯁꯤꯡꯅ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯔꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯑꯩꯈꯣꯏ ꯑꯁꯦ ꯍꯦꯛꯇ ꯁꯤ ꯑꯩꯈꯣꯏꯁꯤ ꯁꯤꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯒꯨꯝꯂꯗꯅ ꯑꯗꯨꯃꯛ ꯍꯤꯡꯗꯨ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯌꯥꯝꯅ ꯁꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯕꯨ ꯃꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯍꯦꯛꯇ ꯈꯪꯕ ꯉꯝꯃꯤ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯔꯤꯕꯁꯤ ꯇꯥꯟꯖꯥꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯑꯃ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯐꯪꯂꯛꯏ ꯃꯗꯨꯗ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅꯤ ꯃꯐꯝꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯊꯥꯕ ꯇꯥꯔꯦ ꯅꯨꯄꯥ ꯃꯈꯥꯔꯣꯝ ꯑꯁꯣꯝꯗ ꯆꯠꯂꯣ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯁꯖꯤ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯃꯐꯝ ꯑꯃꯔꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯆꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯑꯆꯧꯕ ꯄꯥꯠ ꯑꯃꯗꯅꯤ ꯄꯥꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯦꯝꯂꯩ ꯉꯥ ꯃꯈꯜ ꯀꯌా ꯑꯃ ꯂꯩꯔꯝꯃꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯉꯥ ꯀꯌꯥ ꯑꯃ ꯐꯥꯔꯝꯃꯤ ꯉꯥ ꯅꯨꯄꯥ ꯑꯃꯒ ꯉꯥ ꯅꯨꯄꯤ ꯑꯃꯒꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯄꯥꯠ ꯑꯁꯤꯗ ꯉꯥ ꯐꯥꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒꯅꯤ ꯏꯃꯥꯏ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯏꯅꯤꯡꯇꯝꯅ ꯁꯥꯟꯅꯖꯕ ꯐꯪꯗꯦ ꯋꯥꯅꯤ ꯁꯥꯟꯅꯕꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯕꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯣ ꯑꯩꯈꯣꯏ ꯉꯥꯁꯦ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯒꯤꯗꯤ ꯃꯆꯤꯟꯖꯥꯛꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯥꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯠ ꯑꯁꯤꯗ ꯂꯥꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯠꯇꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯦ ꯍꯤꯡꯗꯕ ꯌꯥꯗꯦ ꯂꯣꯠꯁꯤ ꯂꯣꯠꯁꯤ ꯉꯝꯅꯕ ꯂꯣꯠꯁꯤ ꯏꯁꯤꯡ ꯃꯅꯨꯡ ꯍꯥꯏꯕꯁꯤꯗꯤ ꯉꯥ ꯑꯩꯈꯣꯏꯒꯤ ꯏꯌꯨꯝꯅꯤ ꯃꯈꯣꯏꯅ ꯍꯦꯟꯖꯤꯟꯕ ꯀꯔꯤꯁꯨ ꯉꯝꯂꯣꯏ ꯇꯥꯟꯖꯥꯗꯨꯗ ꯄꯥꯠ ꯑꯗꯨꯗ ꯍꯤ ꯍꯣꯜꯂꯛꯄꯒꯤ ꯏꯊꯛ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯂꯝꯃꯤ ꯉꯥ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯏꯔꯨꯞꯁꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯏꯔꯣꯜꯅꯨꯡꯗ ꯏꯔꯨꯞꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯂꯩꯔꯤꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯃꯤ ꯑꯃꯗꯤ ꯖꯤꯕ ꯀꯌꯥꯁꯨ ꯌꯥꯎꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤ ꯁꯤꯕ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯍꯤꯡꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯄꯣꯛꯄ ꯀꯧꯕ ꯂꯩꯔꯨꯕꯅ ꯁꯤꯕ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯃꯛ ꯇꯥꯈꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯅꯣꯡꯃ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯂꯩꯋꯥ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯟꯅ ꯆꯞ ꯌꯨꯡꯅ ꯈꯟꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯝꯁꯤꯡꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯁꯥꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯃꯀꯣꯜꯗ ꯆꯪꯅꯈ꯭ꯔꯦ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯁꯨ ꯃꯈꯣꯏꯒꯤ ꯃꯍꯨꯝ ꯄꯣꯟꯖꯦꯡꯅꯨꯡꯗ ꯂꯣꯏꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯦꯝꯂꯩ ꯉꯥ ꯀꯌꯥꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇꯅ ꯄꯥꯠꯇ ꯀꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯃꯁꯥꯗ ꯍꯔꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯥꯏ ꯑꯗꯨꯗ ꯆꯣꯡꯐꯟꯅ ꯁꯥꯟꯅꯗꯨ ꯂꯩꯈ꯭ꯔꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯇꯔꯥꯆꯥꯛꯄꯨ ꯊꯣꯡꯕ ꯍꯧꯅꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯈꯤꯕ ꯂꯩꯋꯥ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯒꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯕꯨ ꯇꯥꯅꯕ ꯂꯥꯎꯔꯒꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯨꯡꯂꯕ ꯖꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯌꯦꯡꯂꯒꯦ ꯑꯃꯨꯛꯁꯨ ꯃꯕꯨꯛꯅꯤꯡꯗ ꯃꯊꯟꯇ ꯈꯟꯖꯩ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯅ ꯏꯍꯥꯟ ꯍꯥꯜꯂꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯇꯥꯏꯕꯪ ꯃꯤꯅ ꯍꯥꯜꯂꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯦ ꯁꯤꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯒꯗꯕꯅꯤ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯅꯤ ꯇꯥꯏꯕꯪꯂꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯤꯡꯅꯤꯡꯉꯤ ꯇꯥꯏꯕꯪ ꯃꯤꯅ ꯍꯥꯜꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯜ ꯑꯗꯨ ꯍꯧꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯉꯁꯤ ꯑꯩꯅ ꯂꯥꯎꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯨꯡꯂꯕ ꯖꯤꯕꯗꯨꯕꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯌꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯕ ꯅꯥꯏꯍꯜꯂꯣꯏ ꯑꯗꯨꯃꯛ ꯍꯤꯡꯗꯨ ꯂꯩꯍꯟꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯥꯎꯔꯤꯕꯁꯤꯕꯨ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯅꯕ ꯌꯧꯔꯛꯅꯕ ꯍꯣꯠꯅꯧ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯔꯝꯃꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯖꯤꯕ ꯄꯨꯝꯅꯃꯛꯅ ꯇꯥꯔꯝꯃꯤ ꯆꯤꯡꯗ ꯂꯩꯕ ꯁꯥꯁꯤꯡꯁꯨ ꯇꯥꯔꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅ
amana makhumi aikhoi bo pangmuro aikhoi phana bai duna makhoi na kori bani aikhoi chat pauna de makhoi taibang mi se asigu mutat ase yamna su to boire ko ching asi lei samta nupa si manakta chatpa ya de ko kari gu chat labadi na thoi mangjani taibang mi na kori baduda chatlurabadi makhoi phaduna chakhrakani haiduna samtana chatlamde uthakta mahum manungda kundu leriba usek sing aduna asumna mu hainai taibang mi makhoidi usek khoisu pharaga sabani aduna aikhoi kanapta makhoi gi manakta chatpa ya de ko longnam yamna haiba taibang mi ni usek sa amada chatpa ya de ko na thoi mangjasani usek singsu taibang mi bu ki badagi amada chatlamde somdana mallaba yum adugi manungda leriba matai manau ani duni nupi duna chak thongmu losilakle nupa duna chak lamladuna phamlaga leiri laining manu pa du laukhiba khonjela dubu tar duna nupi duna haire laining manu pa se lauri buse amukta chatpiru ba yadabra nupi chakna saklamani karigi sakadoino chatpa taragana chak sabulur ka sake kadai chak thiro nangna sab phabase onthokna phabajatni ko nupa sina haribase mahaki mamangda ihan hana yorokpa jibadubu siba nahaloi haribani amukta hana chatpiru yai haiwani nangi sakse horen halaknaga sabiyo nupi nang wayam ngangano kanamtana karisu laknarui chak ado hana sakhige aduga sake nupi aduna sak adubu thire nupa adu chak sare taibang midi chabani henalui haibagi matau asi mafam asidagi utpa haukhre laining manu pa duna khalli kanamta lakpini se ainadi taibang mi lakhanigi kamdogani laining manu pa duna mamit adu pangthurok matamda mahaki mamangda lin haiba jiba sina tasinnu leirami madubu ureduna mahak na haire aina haibo mafam asibu lin nangna tarduna aigina asida ihana na thungnabu oireko phare lairembiduna haibiram kibagi matung ina nangi kanglupu sibu suknai naidaba haibado oyuko hainasu thaujan birabani len adu yamna haraujarami numit asidagi hauduna lairiba thawai panma sing asigi manungda lin haiba asi khaktana siba naidana leikhirami saksa du leithokhiba taibang misu siba nairaduna sikhi asumna taibang pangi wayel asi chathakhirami